나리네 나 가리지부 해 꼬리 까나 롱도리기 에 강동만 부르네 해 호랑 가지 가만히 있더니 따닝데다 야보 낭나 칼리지 가이놈 다이로 나이도 현전하고 빼노 하러 아이는 농니니 강 나비스는 강그라오가 프리크랑 레이즈나 난 신한 빠르버버 낭지 난 신한 빠르버버 낭지 나 시읒버도 난 시리 자이도 나가 나에 봄남 남바바 아들네 슬리바 수도 오가 강멍 아래가 무리들 그래 프리크라 션다는 세켈랜드 레레 가다 레좀세 나이도 또 미나 나옴도 똥무시 낭지 하루 데우리 하루 데우리 낭지 낭네 낭 낭 아도 다스 나때 나랑 낭나 시비나 나 가불 악거드다 드립트 로이드링아이드다 사토 야래 가이나 모닝 다 납크리도 셴 빨아라우그리바 강아바 드립트 시이르가네 야후도바 오 양바무르가나 낭 탁전거리 까도게 야르지 사게 하리 메디 마도 코 차다가 따이버네 송와 부티코 기슬리나 이해나 파리브자니 낭 나이도 또 미나 나바 까도게 호 셴디 띵업 데이지 사우닝이바 리관다네 낭 라이나 와라이 라이나 와라이 아이나 마tam khara 나바시다 이뭉시 로이다우리 무다 딱단 tum다우리 이뭉시 이 나바시다 낭 나오라게로 하고 그러게 잡히그로 내가 다나 이뭉시 가나나고 타범 타우티 로션 먹어 자토고 타토고 나로 먹었다 와 로션 먹어 타토가 Bia ma lại ye. hay cái nào mà là cái này cái can tờ xa tính nó lại vậy siêu nhiều này 나 정말 Ya này nó lại nè. 락미가 하를 보티네 이마 lại 이마 sang 이마 sang 비로 Ya này à, bột sẽ trang nó cái bột đi. 이마 펌 이마 아이 홀리 스네 끼가 수야리 이마 펌비오 이마 하 헤이 चलो 이마 lại chơi 자로로 자로 상금 자로로 떨어오네 luôn gì he có đi luôn đi mau ở trên đó quỳ đi 호이네 사진이 이마 lại chơi nó 시드로 시보 이영훈이 이마 lại hi용 또 시. 시드로 이봐 시드로 이마 lại chơi 이마 짜타지 Nà bên này ya nà đấy. Cha thì mày ăn thong căng ngầm ta. mai đồ cái đâu vậy zaman begini ya zaman dalam kong ham dapat itu dia 아 쯤이 이마 쯤이 Cái đi với này nó ya bộ. 강디다 이마 lingman bay na 시고 이만큼 강디 이마 록 또보다기 사직을 손전기 봐 파라고 멀리다 이마 Sẽ chỉ mà là này cái nó cha bột khai lại bani. Mà thì hello là mình cái nó cha bây giờ bác khăn đi. 야라니다 이마 야라니다 헤이 헤이슬로 세이 그리 하고요 다이도 왜 오늘 잡다 오시네 cô đi không sao đấy 헤이 임딩 화이 되도록 제가 이행게 해도록 xin cái lồng tên nó có chứ 예 이마 싸가 타기 지고 이마 ăn đây gì mà đâu bỏ Hành đi mà là này cái nó không ghê có lấy sẽ là con đi. 아술람 나이데 Ya này hai bên này ngoài mà đây này mà su. 해도록 예 그리 이마 나이죠 Ya nà bên này mà su lấy bằng chả bằng khăn bên này nè. Cái lấy sẽ là con đi yong. 야네 이마 nhau tôi 그래 nhau lấy 그쯤이 해 Yong ya nà cha bây giờ bác khai căng khăn là bà. 맞아 와릴세 아이 나만이 다 갖다 있더니 독시고 양 덕전 봐보디 샤 가가기니 보토로 하이드로 이게 하이드로 아 다시 하면 아 하이드로 Ye tâm là tàu ni bia mà na bây giờ chốt là cái 야니 cái 마 속졌으면 야니다 tâm là tàu. 야니 속졌으면 마 na chắc sao lo thế nào 저자자로 가이니 용네 저자자로 저 더고 할로 용네 넘보 이마 작사하기 싫으니 이마 Ibung ima cha rồi cha là sắm thơ sợ là gì. 뚜 이마 살로로 상검사 하오로로 이마게 살로 Lô cha là sắm thơ sợ là gì mà. 이마 작사하기 싫어 이마 Cha rồi cha tăng thơ sợ là gì. na đi đến tôi 작사님들이 Bỏ thả rồi nhưng bỏ thả. 이마 작사하기 싫으니 이마 Cha rồi ima cha tăng thơ sợ là gì. 이마 아드니드나 아 시향이 잘로로 이마 싹싹 구움 살살이 해봐도 봐 Cha rồi ibung ima cha rồi. 호이다 그래도 작사 lại mà tầm mang nó bảo hồi 이마 한번 팅감 nữa Thiên này cha là sắm thơ sợ là gì mà. ai năng sao tôi hong nó lôi mà cái sang công hấp cả năng lao nè bữa đấy bữa giảm chín nè Lô biết mày ima cha là sắm thơ sợ là gì. adik thằng cuộc bani na cha có chụp pigeon hình gì có sao bột có chụp bám gì tôi có mình làm bột quay làng rồi chỉnh đi xong hôm ra gần lồn là rồi kìa ngang nắn nhưng mà bởi pigeon hình thì thằng có sao bột quay nhiều mà nè ra lồn hai chuyện rồi
ꯆꯥꯁꯤꯁꯨꯅꯦ ꯊꯟꯅ ꯍꯩꯌꯦꯅ ꯁꯥꯎꯔꯛꯇꯣꯏꯅꯤ. ꯆꯥ ꯄꯣꯔꯛꯑꯕ꯭ꯔꯥ? ꯄꯤꯌꯨ ꯄꯤꯌꯨ ꯄꯤꯌꯨ. 이마를 자 피요. 이마를 자 피요. 이마를 자 피요. 탁시. 자도 피요. ꯅꯠꯇꯦꯗ 이마ꯁꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯏꯅꯤ ꯁꯪꯒꯣꯝ ꯆꯥꯗꯨꯗꯁꯨ ꯍꯥꯎꯅ ꯂꯣꯟꯕꯤꯕ ꯀꯩꯗꯧꯒꯦꯕꯁꯤꯕꯨ ꯅꯪꯕꯨ ꯍꯥ ꯆꯉꯥꯡꯁꯤꯕꯨ ꯂꯣꯜꯂ 이마ꯗ ꯄꯤꯊꯛꯅꯤ ꯄꯤꯊꯛꯏꯁꯤꯕꯨ ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯕ ꯅꯪꯕꯨ 야래 이마디 짜만해 이마디 타게 야래. 이마 야라더라 이마 야래. 이마 라이가시다 사령 응당내주 사령 동지미 너희부 쌀로미 이마 사령 짜라 한국어 에 할라로 이마네 이야 파라가네 이야가니 이자 불랍라고 이마 하와 통마가 사토시. 이마 호이다 투나 파로고 예예예 이마 레이도래 이마 이마나 레이라기. 야 이마도 디누띠기 자자리는 거디 짜지. 야니데 짜지 마양 강문에 로이래 이마나네. 그래 간다 또는 또인 라가네. 싸만드는 강가문에 이마 자두고 이마시고 상고물로 빼야더라 는 것이고 야래. 야도리 마시고 자두고 마타기. 타고 이마 나사나 오지 파바고 벌레이테 해. 파자라니다. 그 시야 이싱도 로이드리번 해 주면 뭐. 로이드. 까리 신장 통어 봐. 싹두가네. 톰두가 또로. 알루 마쟁가 ngan bane. 하나 봐이나. 싹가 통거 또라 싸더리 봐. 뭐이네. 나 마시 안테 저 하피 봐야. Nga lấy nửa cái sale đồ lấy tre, bây giờ tôi đi cô lên nằng, chỉ mà nó cài thuộc tin này ngon ta. Hấp nó, xa rồi, thông thôi là cái này làm sao kì, hấp nó, Anh này quá đấy anh con nào, sao tao tao gì vậy? nâng vô, ima, kena nó, kena lại chưa? Tao pun si boy lah con malin nè. Cái này can được lại bữa nào, chalo, cái bữa kia mà sao tao bỏ rồi, chalo. Phăng cái gì đó, nằm rồi. Tao pun si pamanong lấy sang ô. Sang khổ cái này, cái này bỏ tiền gì vậy? Bingun, Anh hàng lại này, cái bộ tôi lại sao? nang di pirun lo uhong le mina. Itaw ay na hàng lạc đi ra. Lai ni ne. Tao na ra rồi nè, yum de ngam din ne. Itaw ay na hàng lại vậy ngon ta. Hoi. Cha ji. Cái nào cũng nhiều này. Itaw tu, ini bộ này anh hàng lạc vậy sao bộ làm gì vậy? Tu, itaw giờ na hàng lại này đây nè. Mani tao. Tu, ini bộ này anh hàng làm gì này kì? Yang vậy tao. Itaw giờ na hàng lại này vậy kì quả. Tao ni pirun ga di na mi na, lo chi le me ne. Cho cái rắc gì à? 이런 식으로 두칸다 비교 토큰이 드는 부토고로 살로네 난 부로네 요로 살로 서서 저걸 살로 하고 살로 헬시 부로네 난 뭐 하고로네 하고로 부로세 이따 펌 이만네 아나 방락보다 보람이 버투 이따 오죠 나 방락 이다네 게임 여러 답시다 에세 부시 부로 대번에 좀 당그러 부로 시 부로 수저 부그러 이따 아나 항락네 들어이기야 Ana hong lai mi. 또 ini 봉 아나 항락 안 보이니지 이따 왜 아나 항락 봐 cái khăn ta sa tiếng Bingun nang nai di hai. Ngang ibu khota na di man di ni wa. sa bắt thằng lại ra hàng lại Kai bu ta. 이따 어이 나 파래 이 샤지 깔럽잖아 지간디 나 파래 hay 근데 항락 비는 누고 아나 항락 비는 누고 있다 아이 나 파래 봐 Bingun na. cái hay kita Na ana hang lai ji khong nei lai ji. Wa ga san. cái gan nó tung lại cái thứ hoa là bị tao lại đúng không Sam tu. Ni changang glas. Ni sam tha di. chẳng Cái hạn này chang ja. nó bị tao với lại chứ sa khi tăng luôn giro năng bo Sini lấy hồng tre. ha xin đi hút rẻ sinh người ta có anh bị chứ ít tao xin đi lấy tre này xin lấy tre 자기 ORS도 사서 좀 만들어. Hoi, du ji ya ka cái đó mà cái tao này cái nó hỏng gì khong na ga la wa ben ora sip cha da chap cha du. 자 하자는데. tấm chân là cái có Bingun. Hei Bingun. Hei. 어떤 Bingun. Ora sip ban no ro ji da. ít tao cái nó này ORS nó nào bị nó yun bị bút cái này ai thằng em ta na ai cái ui thằng rồi đấy sao chứ mày cho nào vậy ta ôi giờ thằng cái cái này không sao tao thiên thì bắt đầu xuống núi ta tao mình tao này 쫙쫙 뒤에도 요하고 잘라. lối bù này tao ít sao thì thiên thục tao nó gọi gì 해도
ꯍꯥꯏꯐꯦꯠ ꯅꯝꯕꯤꯔꯝꯁꯤꯔꯥ 야라니 또 넘비라노 ꯉꯥꯕ꯭ꯔꯥ 쓱싹이 말했더나 야라니 이따 왜 락비드나 세바 또 비제 하라우즈리미고 빙고나 그렇게 한다 콩나 한번도 달리 와가 와보네 그럼 디자지다 아 그럼 싸세봐 아이씨 와 이따 더러지네 지리 갖다 안 떨어 당통 떨어지 알아 이마 가윈 해이다 너니 왜 다가 박프로 기다 카페 프라이드 그래도 위다운 나로 능 나라고 예. 또더나 아이 제가 자기 하고들 가오리 용 있다 아이고 나 나리 나세 나바세 시 미급들 롱나 하 이낙도 부상가 드네 탄들 롱나 베다 브라 비디알람시 올라 키에블 나든 이거 나 지다 아들 이따 노바니 가서 들어 롱나드나 고모 야니 이따 짝짝이 생각 거다 야야야야 싸가도 건 잡자기 사고 주시 타만 먹게 짝짝이 생각 거다 야야야 또 빙고 놓고 잘라게 나 그거 짝짝이 생각 거네 카메라 자 톡보다 부탁합니다 합니다 그러니까 나 항라이노 감대 같은 또 강다 ngасai lak ke tawni ba punsi ba do man thabam sami nong jena ado nang na wa ma hai ne du kai Ay ngasi no wa mai to. kai wa no Ngasi dei bai ni kai nurse. ai na theng na lak pe da ja As bai ra kan. kai ma to ka do ro ge nang si Ay nanga kai na ba pa me. kai kya Ay nangi kuchu dana khanga ga sining di. musi be je pha gi ro bi Nungsi bije phagi nate khange do isu. Ay sining di khanga ga. ai nang tha to phang mai As bai ra kan. kai no nang to ja Ay munna khalla bane. Munna khalla matung da si phirep jalok bane. ai nang kai na bang mai bi Ay ju nanga kai na ba ngamoi. Adu so ay war so na khanga ge. Akhoi le kai da. Amu ba nu pam le. Ngarang do mai mut ki bada. Mai nu pi do na mai than chang bada. Mangon da thengjala khanga si do. Adu pau do ta bada ai nanga tok na ning bane. ado ko di si ro ye Ay nang kuchu mu bane ay nang khanga sining di. ai ku ju bu do ngon ge Yare nang lehro. Ay chalage. Ngasi dai dengon da kem haira no na. sakino ai ngasi de sanskrit tai ge completion sem ge ai ngon ge BP cái cái số thay đổi cái đấy normal rồi chơi sang nhiều lần tiếng cái co 미군 양들이 부탁다 yang cái đi nó nâng cái mình gì ông được 그래 애미 혼자 어디 좋다 doctor sinna da hap tôi na tro ime co cái này 미군 양도 대용 되기도 왜까지 doctor ma ki sakta ma ne ipuro ma ki sakta ma ne 그냥 독터 더 보이시고 미 과이 독터는 미군 양어디 타박다 까이다 그당도 양네 독터는 라와이도 양시고 doctor thabak ta kudang đi gì hình đó ai bị ông tập ấy 어 akwai jina ne doctor ai bai je awai numai da nun yemin 하지 부르 먹이 먹고 오는 거 kong 어 che so sang ya mang cái số 아무도 không ghiêng cái có 아무도 꿈도 양기라면 독터 rồi không ghiêng cái số đó ya một con thuê cái số đi tàu đi ado doctor akhoi gi se ai pulam na kya muk ka tar ge nuôi cái gì ha hidak ki oina de bisa free tawrabane ko ya de ki offer thare ba hidak ko an ki dan ta ki free ni oh harau na siram mani ai puro be se 이마에서 sayda 피드리고 독터 mane ado ai gi dine hidak ta te free roi oe ba ko 알리안 땡기 nang ni hipi ba bet charge ki oina daw 그리 배차리 akoi doctor gi chana bi ni si 아니 그럼 이사이 좀 tum져라 보시고 그리 배차리 oh ya re kai dor ge adu no bu kyam ta ne ge du hai jam na ta ba di oi roi hoi hoi adu hai biro ko pakar kan pakar anab nang tumi rei ko daw hoi hoi hai biro dam ni singmari phung ti ta 남신도 하이 하이 너 배경 떠오르 사자 하이 kai dor ge kai dor ge nang bo kai dor ge pi ho ri kai dor ge mi nang bo pakar kan bi yeng ge nas kai dor 아 독터 자 그러봐 karai de doctor no 아이 독터 가지고 독터 남 되고 drip ka je drip mari ka je ai nai gai na ri nang ji ka mai to bono 하이 높이 바래다 아씨 마이 비 pakhat ko do ai 독터 tar ko 라가 되시고 싫습니다 lik mala june nang sigar ne itong le hobatal le 미리 독터 라가나 바네 아이디 독터 라 싫습니다 하이 चलो 이만 홀리 퍼포도 기대 제가 못 하게 चलो glass to tang khai thi toy ro na tar na full thi toy ro maning da thi toy ro
ꯑꯩ ꯏꯁꯥꯅ ꯊꯛꯅꯕꯅꯤꯅꯅꯦ ꯈꯔ ꯍꯥꯎꯅ ꯐꯨꯟꯗꯦ ꯊꯤꯜꯂꯛꯑꯣ ꯅꯪ ꯅꯥꯔꯗꯨ ꯊꯛꯅꯤꯡ ꯆꯥꯅꯤꯡꯉꯤ ꯍꯩꯃꯥ ꯍꯩ ꯅꯨꯄꯤ ꯇꯤꯁꯨ ꯑꯝꯇ ꯊꯤꯡꯖꯤꯜꯂꯣ ꯁꯦ ꯑꯝꯇ ꯊꯤꯡꯒꯨꯂꯣ ꯀꯩꯅꯣ ꯑꯝꯇ ꯊꯤꯡꯒꯨꯂꯣ ꯁꯦ ꯑꯩꯗꯤ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯦ ꯑꯗꯨꯒ ꯁꯦ ꯑꯝꯇ ꯊꯤꯡꯒꯨꯂꯣ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯊꯤꯡꯗꯣꯏꯁꯤꯅ ꯗ꯭ꯔꯤꯝꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯀꯥꯞꯊꯣꯛꯈ꯭ꯔꯗꯤ ꯍꯣꯔꯦꯟ ꯀꯥꯞꯅꯤꯡꯉꯥꯏ ꯂꯩꯔꯨꯗ꯭ꯔꯅꯦ ꯍꯣꯔꯦꯟ ꯇꯪꯈꯥꯏ ꯑꯃ ꯀꯥꯞꯀꯦ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯑꯝꯇ ꯀꯥꯞꯀꯦ ꯁꯦ ꯅꯪ ꯊꯤꯡꯖꯤꯜꯂꯣ ꯅꯥꯕꯁꯦ ꯊꯤꯡꯖꯤꯜꯂꯣ ꯅꯪ ꯍꯥꯟꯅ ꯍꯞꯇꯥ ꯑꯃꯗ ꯐꯒꯗꯕꯁꯦ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯦ ꯅꯪ ꯀꯃꯥꯏꯅ ꯅꯪ ꯅꯥꯕꯁꯦ ꯀꯃꯥꯏꯅ ꯐꯅꯤꯡꯉꯦ ꯑꯝꯇ ꯊꯤꯡꯖꯤꯜꯂꯣ ꯅꯪ ꯗ꯭ꯔꯤꯝꯁꯦ ꯂꯣꯏ ꯂꯣꯏꯒꯤ ꯇꯥꯔꯦ ꯅꯪꯕꯣ ꯅꯪ ꯅꯥꯕꯁꯦ ꯐꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯝ ꯂꯩꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯍꯥ ꯍꯞꯇꯥ ꯑꯃ ꯆꯪꯉ ꯅꯥꯒꯗꯕ ꯅꯪ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯀꯨꯝ ꯂꯩꯅꯥ ꯑꯣꯏ ꯀꯩ ꯂꯩꯔꯛꯏꯁꯦ ꯂꯩꯈꯥꯏ ꯇꯥꯅ ꯑꯝꯇ ꯍꯥꯏꯅꯁꯦ ꯍꯥꯏꯔꯛꯑꯣ ꯇꯣꯝꯕꯤ ꯍꯥꯏꯔꯛꯑꯣꯕ ꯂꯩꯈꯥꯏ ꯇꯥꯅ ꯑꯝꯇ ꯇꯣꯝꯕꯤ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯇꯣꯝꯕꯤ ꯀꯅꯥꯅꯣ ꯑꯩ ꯂꯥꯛꯏꯌꯦ ꯆꯪꯉꯣ ꯀꯅꯥꯅꯣ ꯏꯃꯥ ꯅꯤꯀꯤꯌꯥ ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏ ꯀꯩꯅꯣ ꯑꯣꯟꯊꯣꯛ ꯌꯥꯝ ꯄꯣꯔꯛꯑꯦꯗ ꯑꯣ ꯆꯪꯉꯛꯑꯣ ꯅꯣꯏ ꯍꯦꯔꯣ ꯅꯥꯏ ꯑꯗꯨꯗ ꯑꯩꯅ ꯆꯝꯐꯨꯠ ꯆꯥꯅꯕ ꯐꯝꯂꯛꯑꯣ ꯀꯧꯔꯛꯄꯅꯦ ꯐꯝꯂꯛꯑꯣ ꯁꯤꯅ ꯍꯣꯏ ꯁꯤꯗ ꯑꯗꯨꯝ ꯀꯩ ꯐꯝꯃꯒꯦꯀꯣ ꯀꯥꯟꯅꯕ ꯂꯥꯛꯏꯅꯣ ꯁꯤ ꯄꯨꯔꯛꯀꯦꯒ ꯅꯠꯇ꯭ꯔꯣ ꯄꯨꯔꯛꯎꯗꯅ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯀꯩꯗꯧꯅꯕ ꯆꯝꯐꯨꯠꯀꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯠꯇꯦ ꯑꯇꯥꯡꯕ ꯇꯧꯔꯒ ꯄꯨꯔꯛꯑꯒ ꯐꯠꯇ꯭ꯔꯣꯁꯦ ꯀꯩ ꯑꯣꯏꯅ ꯅꯥꯏꯅꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯐꯔꯦ ꯑꯅꯥꯕ ꯂꯣꯛ ꯈꯨꯠꯂꯥꯏꯁꯤꯅ ꯁꯨꯝ ꯇꯧꯕꯅꯤ ꯑꯣ ꯍꯣꯔꯦꯟ ꯁꯤ ꯆꯝꯐꯨꯠ ꯆꯥꯅꯕ ꯁꯤ ꯊꯝꯃꯒꯦꯀꯣ ꯌꯥꯔꯅꯤꯗ ꯇꯣꯔꯣꯕꯣꯠꯀꯨꯝꯕ ꯂꯩꯔ ꯄꯨꯔꯛꯑꯗꯤ ꯐꯗꯧꯕ ꯁꯤꯁꯦ ꯅꯃꯥꯟꯅꯕꯤ ꯂꯥꯏꯁꯦ ꯆꯥꯂꯣꯁꯨ ꯆꯠꯂꯣ ꯆꯤꯅꯤꯗꯤ ꯂꯩꯍꯧꯗꯕꯅꯤꯀꯣ ꯆꯥ ꯂꯣꯜꯂꯣ ꯌꯥꯔꯅꯤ ꯇꯣꯝꯕꯤ ꯆꯥ ꯂꯣꯜꯂꯣꯅ ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯂꯥꯛꯏꯅꯤ ꯀꯩ ꯄꯥꯎꯅꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯑꯣ ꯇꯝꯂꯣ ꯆꯤꯅꯤꯗꯤ ꯂꯩꯍꯧꯗꯕꯅꯤꯀꯣ ꯆꯥꯗꯣ ꯌꯥꯔꯅꯤꯗ ꯆꯥꯗꯣ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯔꯛꯑꯣ ꯑꯔꯨꯕ ꯄꯥꯎ ꯃꯥꯜꯂꯤꯀꯣ ꯑꯩꯒ ꯈꯪꯅꯕ ꯅꯣꯏ ꯗꯥꯏꯂꯦꯟꯗꯣ ꯑꯥ ꯑꯗꯨꯒ ꯑꯩꯒ ꯇꯣꯛꯅꯔꯤ ꯀꯩꯒꯤ ꯍꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯦ ꯌꯥꯝ ꯃꯨꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤꯗꯣ ꯑꯣ ꯈꯪꯉꯦ ꯑꯗꯨꯗꯣ ꯃꯣꯏ ꯌꯨꯝꯒꯤ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯗꯅꯦ ꯃꯥꯏ ꯅꯨꯄꯤꯗꯨꯅꯅꯦ ꯃꯩ ꯊꯥꯟꯕ ꯆꯪꯕꯗꯅꯦ ꯃꯥꯏ ꯅꯨꯄꯥꯗꯨ ꯎꯗꯕꯅꯤ나 ꯋꯥꯏꯁꯜꯂꯕ ꯑꯗꯨꯒ ꯈꯪꯉꯒ ꯁꯤꯔꯤꯕ ꯑꯗꯨꯅꯅꯦ ꯑꯩ ꯅꯣꯏ ꯗꯥꯏꯂꯦꯟꯁꯨ ꯃꯨꯏꯗꯅ ꯑꯗꯨꯒꯤ ꯇꯣꯛꯅꯕꯅꯦ ꯑꯩ ꯁꯤꯅꯤꯡꯗꯦ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯋꯥꯔꯤ ꯇꯝꯃꯤ ꯁꯑꯣꯏ ꯃꯇꯥꯁꯤꯒ ꯆꯠꯂꯣ ꯁꯦꯁꯗ ꯀꯩꯅꯣ ꯏꯟꯊꯥꯕ ꯃꯤꯉꯣꯟꯗꯕꯨꯗꯤ ꯌꯥꯝ ꯀꯟ ꯀꯧꯅꯕ꯭ꯔꯣ ꯃꯃꯥꯡꯗꯁꯨ ꯉꯥꯅꯨ ꯆꯥꯒꯦ ꯍꯥꯏꯔꯨꯕ ꯑꯩꯉꯣꯟꯗ ꯈꯥꯅ ꯌꯦꯡꯕ ꯑꯩ ꯆꯠꯂꯦ ꯇꯣꯝꯕꯤ ꯅꯪꯒꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯩ ꯇꯣꯝꯕꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯕꯨ ꯑꯁꯨꯝ ꯀꯟꯅ ꯀꯥꯎꯕ ꯑꯩ ꯈꯣꯡꯗ꯭ꯔꯨꯝꯕꯁꯦ ꯅꯪ ꯄꯨꯔ ꯆꯠꯈ꯭ꯔꯒꯦ ꯄꯨꯔꯣ ꯅꯪꯅꯦ ꯑꯗꯨꯝ ꯅꯥꯔꯒ ꯁꯤꯍꯧꯔꯣ ꯅꯪ ꯃꯤ ꯐꯠꯇꯕ ꯁꯑꯣꯏ ꯃꯇꯥꯁꯤꯗ ꯆꯣ ꯌꯦꯡꯉꯨꯅꯦ ꯊꯣꯡ ꯑꯁꯤ ꯀꯥꯏꯀꯟ ꯊꯤꯡꯉꯝꯅꯤ ꯌꯦꯡꯉꯨꯅꯦ ꯊꯣꯡꯁꯤ ꯇꯦꯛꯑꯒ ꯁꯤ ꯀꯅꯥꯅ ꯁꯦꯝꯗꯧꯔꯤꯒꯦꯕ ꯁꯤꯕꯣ ꯍꯦꯟꯃꯜꯂꯦ ꯅꯪꯁꯨ ꯀꯔꯤ ꯍꯦꯟꯃꯟꯕ ꯍꯥꯏꯗꯤ ꯀꯔꯤ ꯅꯪꯒꯤꯅ ꯁꯨꯡꯅ ꯃꯥꯟꯅꯕ ꯂꯥꯛꯄꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯏ ꯍꯥ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯅ ꯅꯠꯇꯦ ꯃꯥꯅ ꯁꯥꯗꯩ ꯋꯥꯔꯤꯗꯨꯕꯨ ꯇꯥꯌꯥꯔꯤ ꯋꯥꯔꯕꯗꯨꯕꯨ ꯑꯗꯨꯕꯨ ꯇꯥꯌꯥꯔꯤ ꯋꯥꯔꯤꯔꯕ ꯃꯥ ꯃꯃꯥ ꯁꯥꯗꯩ ꯋꯥꯔꯤꯗꯣ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯀꯅꯥꯅ ꯀꯦ ꯍꯣꯏ ꯃꯥꯅ ꯀꯦ ꯅꯪ ꯇꯥꯔꯦ ꯁꯦꯜ ꯇꯤꯡꯕ꯭ꯔꯥ ꯑꯦ ꯁꯦꯜ ꯇꯤꯡꯉꯣꯏ ꯅꯪ ꯁꯤ ꯃꯥꯏ ꯃꯤꯆꯪ ꯆꯪꯉꯤꯕꯩ ꯋꯥꯔꯤꯅꯤ ꯅꯪ ꯍꯥꯏꯁꯤꯗꯤ ꯅꯠꯇꯦ ꯍꯦꯟꯃꯜꯂꯤꯍꯦ ꯃꯥꯅꯒ ꯅꯨꯄꯥ ꯀꯥꯏꯅꯩ ꯀꯥꯏꯅ ꯇꯧꯔꯒ ꯀꯞꯇꯅ ꯄꯥꯎ ꯇꯝꯃꯤꯗꯨꯕꯨ ꯃꯔꯥꯏꯕꯛꯇ ꯀꯥꯎꯇꯤꯗꯣ ꯃꯔꯥꯏꯕꯛ ꯑꯗꯣ ꯐꯔꯕꯅꯤ ꯅꯪ ꯆꯝꯐꯨꯠꯇꯤ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗ꯭ꯔꯕꯣ ꯆꯥꯔꯣꯏ ꯐꯨꯠꯂꯣꯏ ꯂꯩꯇꯦ ꯐꯨꯜꯂꯨꯅꯨ ꯐꯨꯠꯂꯣꯏ ꯆꯥꯔꯣꯏ ꯅꯇꯣꯝꯇꯅꯦ ꯄꯨꯝꯃꯨ ꯆꯥꯔꯣꯏ ꯄꯨꯝꯃꯨ ꯑꯩꯁꯨ ꯆꯥꯔꯣꯏ ꯅꯪ ꯑꯗꯨꯗ ꯆꯥꯔꯣꯏ ꯈꯥꯡꯒꯦ ꯑꯩ ꯈꯥꯡꯒꯦ ꯅꯃꯥꯟꯅꯕꯅꯦꯅ ꯑꯔꯦꯡꯄ ꯅꯃꯥꯟꯅꯕ ꯑꯃ ꯇꯤꯟꯅꯁꯜꯂꯒ ꯆꯠꯂꯨꯁꯤ ꯀꯩ ꯅꯨꯡꯉꯥꯏꯅꯤꯅ ꯗꯥꯕꯤꯌꯥ ꯑꯅꯥꯕꯗꯣ ꯗꯥꯕꯤꯌꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯅꯣ ꯅꯣꯏ ꯁꯥꯏ ꯅꯥꯏꯌꯦꯅ ꯑꯩꯈꯣꯏ ꯍꯪꯒꯠ ꯂꯥꯛꯀꯦꯗꯧꯅꯤ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯍꯣꯏ ꯅꯥꯕ ꯐꯔꯤ ꯃꯥꯗꯤ ꯅꯥꯕ ꯐꯔꯦ ꯑꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯟꯅ ꯅꯥꯏꯌꯦꯅ ꯇꯥꯏꯅ ꯅꯥꯕ ꯐꯗꯅꯅꯦ ꯊꯕꯛꯀ ꯂꯣꯏ ꯆꯠꯇꯅ ꯍꯧꯔꯦ ꯃꯥꯗꯤ ꯏꯂꯦꯡꯒꯤ ꯄꯨꯟꯁꯤꯕꯅꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯃꯣꯏ ꯆꯠꯂꯨꯗꯣ ꯌꯥꯝ ꯅꯥꯗ꯭ꯔꯦ ꯁꯣꯜꯂꯦ ꯃꯥꯅ ꯃꯣꯏ ꯍꯦꯛ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯨ ꯍꯦꯛ ꯂꯥꯛꯑꯝꯕꯗꯒꯤ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯎꯅꯔꯝꯃꯁꯤꯔꯥ ꯉꯥꯛꯇꯪ ꯎꯅꯔꯝꯃꯒꯦ ꯃꯥ ꯂꯩꯍꯧꯗꯦ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯔꯣ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯃꯥ ꯅꯥ ꯍꯦꯛ ꯐꯕꯗꯩꯅꯦ ꯁꯦꯜ ꯇꯥꯟꯗ꯭ꯔꯗꯤ ꯏꯕꯥꯏꯅꯤꯗꯣ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯆꯠꯈ꯭ꯔꯦ ꯑꯁ ꯎꯅꯔꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯗꯨꯅꯦ ꯃꯇꯝ ꯃꯥꯡꯒꯩ ꯂꯩꯇ꯭ꯔꯦ ꯆꯠꯈꯤ ꯊꯕꯛ ꯐꯔꯦꯁꯦ ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯦ ꯑꯃ ꯆꯠꯂꯨꯁꯦ ꯃꯔꯨꯞ ꯄꯩꯁꯥꯗ ꯑꯃ ꯊꯤꯟꯗꯣꯛꯑꯝꯃꯁꯦ ꯑꯗꯨꯗꯤ ꯍꯣꯏ ꯑꯩ ꯍꯥꯏꯔꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯦ ꯍꯥꯏꯌꯨꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯥꯏꯔꯒꯦ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯨ ꯆꯠꯂꯒꯦꯀꯣ ꯈꯨꯅꯤꯡ ꯆꯥꯗꯣ ꯁꯛꯄꯨꯗꯤ ꯊꯥꯗꯣꯛꯈꯤꯕ ꯊꯦꯝꯃ ꯑꯩꯁꯦ ꯅꯥꯗꯅ ꯂꯩ ꯍꯥꯏꯔꯗꯤ ꯃꯥ ꯏꯅꯥꯛꯇꯗꯁꯨ ꯂꯩꯌꯨꯗꯅ ꯇꯥꯔꯤꯕꯣꯅꯦ ꯅꯪꯕꯣ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯤꯗ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯨꯕꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯩꯇ꯭ꯔꯦꯅ ꯑꯣꯍꯣ ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯂꯥꯛꯑꯝꯕꯗꯨꯗ ꯊꯤꯟꯇꯣꯛ ꯆꯠꯄꯗ ꯅꯪ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ
ꯀꯔꯤꯅꯣꯍꯦ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯀꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯀꯟꯅ ꯅꯥ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯔꯤꯒꯦ ꯗꯣꯛꯇꯔꯅ ꯃꯇꯝ ꯊꯥꯔꯕꯅꯤꯅ ꯑꯩꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯤꯗꯣꯔꯕꯅꯤꯅ 이만하면 라고도 낭낭 미시그랑 칼라드나 우리 미니 해줘. ꯀꯔꯥꯏꯗ ꯃꯤꯆꯤ ꯈꯠꯂꯒꯦ ꯃꯣꯏꯅ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄꯗꯨꯗ ꯅꯪꯒꯤ ꯆꯥꯅꯕ ꯄꯣꯔꯛꯑꯦꯅ ꯍꯔꯥꯎꯕꯒꯤ ꯅꯣꯛꯁꯟꯅꯕꯅꯤ ꯇꯧꯁꯟꯅꯔꯤꯕ 이랑 깜나라가 ꯇꯧꯁꯟꯅꯔꯤꯕꯅꯤ ꯅꯪꯒꯤꯗꯣ ꯋꯥꯈꯜꯗ ꯂꯥꯟꯅ ꯈꯜꯂꯅꯨꯁꯦ ꯅꯥꯏꯗꯣ ꯇꯨꯃꯤꯟꯅ ꯑꯝꯇ ꯅꯥꯎꯁꯤ ꯅꯪꯕꯣ ꯅꯁꯥꯗꯨꯁꯨ ꯁꯣꯟꯊꯔꯦ ꯍꯤꯗꯥꯛ ꯀꯥꯞꯄꯁꯨ ꯑꯝꯇ ꯆꯪꯗ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯀꯣ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯑꯩ ꯑꯍꯤꯡꯗꯅꯦ ꯀꯞꯇꯅꯅꯦ ꯑꯩ ꯂꯩꯔꯤꯕꯅꯤ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯍꯤꯡꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯣꯏꯔꯦ ꯀꯅꯥꯗ ꯐꯣꯟ ꯋꯥꯔꯤꯅꯣ 이마ꯗ ꯇꯝꯕꯅꯤ 이마ꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯑꯩ ꯁꯤꯈ꯭ꯔꯒ ꯀꯔꯝꯕ ꯅꯨꯄꯥꯗꯗꯤ ꯅꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯤ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯐꯠꯇꯦꯃꯤ ꯅꯪꯕꯣ ꯑꯩ ꯀꯩꯗꯧ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯅꯪ ꯌꯨꯝ ꯄꯥꯜꯂꯛꯀꯅꯨꯀꯣ ꯑꯩ ꯄꯥꯜꯂꯣꯏ ꯑꯩ ꯗꯣꯛꯇꯔꯅ ꯃꯇꯝ ꯊꯥꯔꯤꯕꯁꯦ ꯑꯩ ꯅꯪꯅ ꯐꯅꯌꯥꯝ ꯂꯤꯑꯁꯨꯅꯦ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯣꯏ ꯈꯥꯡꯉꯤꯕꯅꯤ ꯆꯤꯔꯤꯌꯥꯡꯒꯟ ꯁꯥꯡꯉꯩ ꯑꯩ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯁꯥꯅ ꯏꯆꯥꯎ ꯆꯥꯎꯋꯦ ꯏꯔꯣꯏ ꯑꯁꯤꯕꯒꯨꯝ ꯇꯥꯔ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯀꯞꯀꯅꯨ ꯅꯨꯄꯤ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯒ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯄꯗꯣ ꯈꯤꯇꯪ ꯂꯣꯏꯁꯨ ꯐꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯄꯁꯨ ꯆꯪꯗꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯑꯩ ꯅꯪ ꯅꯁꯥꯅ ꯎꯁꯨ ꯎꯔꯒ ꯄꯣꯞ ꯇꯥꯔ ꯂꯩꯕꯁꯨ ꯎꯔꯒ ꯑꯩ ꯋꯥꯏꯌꯦꯕ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑꯅ ꯇꯝꯃꯝꯗꯅꯅꯦ ꯇꯧꯔꯤꯃꯤ ꯅꯪ ꯁꯤꯔꯁꯨ ꯃꯄꯣꯝꯗꯤ ꯉꯟꯅ ꯄꯨꯔꯛꯎꯀꯣ ꯑꯩ ꯄꯨꯔꯛꯀꯦ ꯌꯥꯝ ꯄꯥꯜꯂꯣꯏ ꯑꯩ ꯃꯪꯉꯅꯤ ꯁꯨꯅꯤꯡꯗꯦ ꯃꯪꯉꯅꯤ ꯁꯨꯅꯤꯡꯗꯦꯕ ꯌꯥꯔꯦ ꯇꯣꯛꯁꯦ ꯑꯩꯅꯦ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯂꯧꯔꯨꯈꯤꯒꯦ ꯉꯥꯏꯈꯣ ꯅꯪꯅꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯩꯁꯦ ꯁꯤꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯉꯦꯅ ꯑꯩꯅ ꯀꯧꯋꯦꯅ ꯑꯝꯇꯪ ꯀꯧꯔꯨꯋꯣ ꯀꯧꯕꯗꯤ ꯀꯧꯒꯦꯕ ꯅꯪ ꯅꯆꯤꯟꯗ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯄꯟꯒꯅꯣꯕ ꯅꯪꯕꯨ ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏꯌꯦꯕ ꯑꯩ ꯇꯣꯛꯑꯣ ꯀꯞꯀꯅꯨ ꯅꯪ ꯇꯣꯛꯑꯣ ꯌꯥꯔꯦ ꯄꯣꯊꯥꯔꯣꯀꯣ ꯅꯪ ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯔꯨꯒꯦ ꯅꯪ ꯍꯥꯏꯗꯨꯗ ꯍꯥꯏꯔꯣ ꯃꯤ ꯁꯨꯔꯦ ꯂꯣꯏ ꯂꯥꯛꯑꯕ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯂꯣꯏ ꯂꯥꯛꯏ ꯏꯇꯥꯎ ꯇꯧꯕꯤ ꯇꯧꯕꯤ ꯅꯣꯏꯁꯨ ꯂꯥꯛꯑꯕ꯭ꯔꯥ ꯂꯥꯛꯏ ꯇꯧꯕꯤ ꯏꯇꯥꯎꯁꯤ ꯏꯇꯥꯎꯁꯤꯡꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯑꯣꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯇꯥꯎꯕꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯕꯦꯡꯀꯣ ꯗꯣꯛꯇꯔꯅ ꯑꯩꯁꯦ ꯃꯇꯝ ꯊꯥꯔꯦꯅꯦ ꯏꯇꯥꯎꯕꯤ ꯕꯦꯡꯒꯣꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯏꯇꯥꯎ ꯀꯩꯝ ꯈꯟꯒꯅꯨꯁꯦ ꯅꯇꯥꯎ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗꯅꯤ ꯏꯇꯥꯎꯅ ꯄꯦꯟꯖꯔꯤꯕꯁꯦ ꯏꯇꯥꯎ ꯑꯩꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯏꯇꯥꯎ ꯍꯣꯏꯅ ꯑꯝꯇꯪ ꯉꯥꯛꯄꯤꯔꯝꯃꯨꯀꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩꯈꯣꯏ ꯈꯥꯂꯤ ꯈꯔ ꯊꯥꯗꯦ ꯑꯗꯨꯅꯤ ꯏꯇꯥꯎ ꯍꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯂꯤꯛꯁꯜꯂꯤꯕꯅꯦꯅ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕ ꯄꯤꯊꯛꯅꯤꯡꯗ꯭ꯔꯤꯕ ꯑꯔꯤꯛꯄꯩ ꯃꯔꯟ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯇꯥꯎꯅ ꯊꯣꯛꯑꯔꯦꯅꯦ ꯏꯇꯥꯎ ꯍꯣꯏ ꯋꯥꯔꯧꯒꯅꯨꯀꯣ ꯋꯥꯔꯧꯗꯦꯗ ꯏꯇꯥꯎ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯀꯩꯝ ꯈꯟꯒꯅꯨꯁꯦ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯅꯠꯇ꯭ꯔ ꯚꯥꯏ ꯃꯥꯅꯤ 이따 호이가 아이가 꾸이는 레미나 호이 땀람드람니나 나다우나 이따 호이다 하이자닝 맘땅 레이바 아dom땅 하이자게니 다우 맘제 câu 제리 메이나 하요 맹훈기다먹다 ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯏꯇꯥꯎꯒꯤꯗꯃꯛꯇ 이따 아이지 꾸이나주 힝어로이도 시그러니도 아도나 아이네 힝이 간지다 이따 호이 맘데기 아이 소랏기 뽀행 좀 땅 롱주 호게 떠봐 ꯌꯥꯏ ꯕꯤꯄꯤꯕꯨꯗꯤ ꯀꯩꯁꯨ ꯋꯥꯡꯕ ꯑꯣꯏꯗꯦ ꯅꯣꯔꯃꯦꯜ ꯑꯣꯏ ꯁꯤ ꯃꯤꯉꯣꯟꯗ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯑꯦ ꯃꯤꯍꯨꯟ ꯍꯣꯟꯗ꯭ꯔꯦꯅ ꯇꯧꯔꯝꯃ ꯀꯥꯟꯗ ꯑꯩ ꯍꯥꯞꯄꯝꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯕꯦꯠ ꯆꯥꯈ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯗꯣꯛꯇꯔꯒꯤ ꯆꯠꯅꯕꯤꯅꯤ ꯁꯤꯁꯦ ꯑꯩ ꯐꯃꯨꯡꯗꯤ ꯏꯁꯥ ꯐꯃꯨꯡ ꯇꯨꯝꯖꯔꯕꯁꯤꯕꯨ ꯀꯔꯤ ꯕꯦꯠ ꯆꯥꯈ꯭ꯔꯤꯕꯣ ꯍꯣꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯕꯨ ꯀꯌꯥꯝ ꯇꯥꯟꯅꯤꯒꯦ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝꯅ ꯌꯥꯔꯦ ꯇꯥꯕꯗꯤ ꯑꯣꯏꯔꯣꯏ ꯍꯣꯏ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣ ꯄꯥꯈꯠꯀꯅꯨ ꯑꯅꯥꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯍꯥꯏꯕꯤꯔꯛꯑꯣ ꯗꯥꯝ 40,000 ꯃꯨꯛꯇꯤ ꯇꯥꯔꯅꯤ